crisis situation sigi magi chap chaba understanding ama leminaba ngamnanaba ma masagi mafam da khoi page ahum panba memorandum amasu pijaram bagal loinana maru oiba ki susing da khoi wafam khara khoi wari sanare ihan han badai khoina haijabasi honorable governor na magi hujik leiringai matam sida ja already miyamna mute khallaga leiriba khoi state assembly sigi magi popular elected government ama akaknaba matam amagi manungda athubada lengak ama sembiduna state ki administration asi sinananabagi initiative lobiu haiba wafam si yan hanbada thamjarame ani subada hoji oireba phibam sida khoi maruena law and order gi phibam asi mama haktak tadi khoi gi tongan ba group singna magi meeting de yenga kanda michang mikhai naiba dugi di metai government adu ada na panghai da haidana torumba meyamado akaknaba ayamna tienba suspended animation gi matam asigi manungda governor ama oina mahana india gi president gi mahut sillaga mahana charge loading matam asida law and order si restore tawung amnanaba normalcy purakpa ngamnanaba mathau taba thabak sing lokhat piu haiba proposal si masu magi mafamda thamjarame ahum subada akhoi gi suspension of operation agreement sign tawruga leriba group sing maruena upf amadi kno ani sigi luchingba oiriba JRA gi chairman thanglian pau guite amadi KNO gi president PS Hawkip haiba misak ani makse foreigner ni makhoi ani maki record si amana Myanmar gi Somra Tek tagi laga Nagaland settle tawbani kona Manipur lakpani amana Burma da Myanmar gi parliament da MP oirambani aduga India da Manipur da kona changaga leigibani aduga ma masana governor masana home secretary oiringe matamda Manipur gi chief secretary da tharakhiba letter maruena thanglian pau guite gi magi record ki matangda 1990 da MP oiramaga 93 da India da chelaga Manipur da kamaina 1994 da foreign passport pairamino haina wahang hangaga tharakhiba che do akhoi da su copy lejei ana asiumba foreigner sing kulai paiba foreigner sing na India manung da pusalaga laaganda India government na mokoi ga peace talk toraga Manipur gi lebak lam masigi manung da makoi gi kem saba moi da paisa piraga lehen base masi karamba meeting dage kamaina chumme haiduno masi meeting sanga kanda masi gi mayokta sab saba thabo paikhat piu haiwa wafam sim so koi thamjarame ahum subada hoje akhoi gi mang da ta dana leiriba opium poppy plantation gi paktakna na sathari ba porase narco terrorism gi mayek lar khudam gi part amani akhoi gi state asigi politics moina control tokshan kriba state asigi law and order destabilize torise masi narco terrorism gi sab saba madu definition no fulfill torobani aduna poppy thabada yauriba drug lalon bada yauriba khulai paiba armed group terrorist group mayam se makhoi gi mathakta Manipur government am India government na sab saba thabak lokhat pagi tangai phadab lei haiba wafam si thamjar maglona na akhoi gi India gi wena leiriba akhoi gi NDPS gi ega se yamna soli madu sonmana maram oirakanda kha nongpo Asia gi Southeast Asia gi adung laba tongan lebak sing di golden triangle gi makha da leiriba lebak sing asidi gram tara gi mathakte hek phawa tamda death penalty pi adubu death penalty si international forum da criticize tobu taraga su death penalty mak India na pi draga su chaira base amend toktuna NDPS ega sigi magi ega se amend toktuna punishment si khara hena heavy oiba punishment pi ra kanda mafam asida yamna favorable drug ki transit route amo oiri base masi discourage tawna ba initiative lobiu aduga ekhoina mamangi hafta da prime minister da mani notice ki chief minister sing da pizza ki ba memorandum amagi kuthang da ekhoina Manipur da ekhogi dedicated North East Anti Narcotic Bureau ma semna ba initiative tu su lobiu haina governor gi mafam da ekhoi thamjaram bani poppy plantation toba deforestation toba governor isa su ubiramani akhoi da su ure akhoi sana su thengna jare masi khangna ngasi phaw da ekhoina moi mathak da chap chaba akaknaba akhoi action lokhatana leibasina maram oiraga miyamda yamna lana uba pot khar lei masigi mayokta thabak changjan biu haiba wafam simsu thamjarame Manipur gi miyamna hujik thoiba crisis asida akhoi maruena meitei khunaina masida chongchhallaga yaudana thengnana bagi akhoi chapchaba akhoi gi agenda leibanate akhoi di makoina megi tanghom da khulai pairaga lan tasalakpa amadi state ki leiriba security gi arrangement na matamadu da khudakta khunja sing village mayamasi ngakpi senbiu ngamdabadagi naha singasina chongthoraga masa na khunne sing ngakcha daba yadadana ngakcha rakhibani aduna maram oiraga ngasi akhoi khunja kulai paiba naha mayam amana hojik leiribase makhoi si chapchana kamaina makhoi si akhoi chapchaba logi meaning da makhoi da illegal unlawful oiba podama tadana ba
ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯕ ꯂꯧꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯝꯃꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯅꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯂꯩꯅꯥ ꯄꯨꯔꯒ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯏꯁꯨ ꯈꯔ ꯌꯥꯎꯔꯤ ꯃꯄꯨꯡ ꯑꯣꯏꯅ 1960sꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯆꯪꯉꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯔꯤꯐ꯭ꯌꯨꯖꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟ ꯑꯣꯟꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯉꯁꯤ ꯂꯝ ꯑꯁꯤ ꯃꯣꯏꯒꯤꯅꯦꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯑꯇꯣꯞꯄ ꯀꯩꯅꯣ ꯆꯪꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯇ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯃꯁꯤ ꯀꯥꯏꯗꯅꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯎꯁꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯏ ꯍꯥꯏꯗꯅ ꯋꯥꯔꯦꯞ ꯀꯌꯥꯔꯛ ꯍꯟꯅ ꯂꯧꯈ꯭ꯔꯕ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯔꯝꯗꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯦꯟꯇꯤ ꯁ꯭ꯇꯦꯠꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯦ एनकरेज तौबम थोकते मसी डिस्करेज तौगदबनी हाइबो वाफमसी अखोई थमजरमी अदुगा इकोन कोनबदा टेलबा हजिक सस्पेंडेड एनिमेशन की टेन्योर सिगी मनुंगसिदा अखोइगी ऑनरेबल गवर्नर न चार्ज पुरिंगे मतमसिदा मियाम असिदसु प्रेसिडेंट रूल की यामना ट्रॉमेटिक ओबे एक्सपीरियंस मयाम अमा लेहिबनिना मियामदा खोरांग खोसाउनबा लांगतंगनबा अदुम पोट मयाम अमा लेय अदुन हाइबो पोटसे खितंग फाथबिननबैदमुता गवर्नर न फॉर्मल अखोइ मियामदा अखोइ मेसेज थादोकपिदना यारगदी अखोइ प्रेस मीट फाव तौबिरकांदा मणिपुर मियामदा नाकल खुदिंगमक्की लेरिबा मियाम असिदा अचुंबा असेंगबा जुडिशियस ओइबा वाफमसिंग लौखटपिगदबा तंगाई फदबा क्रिटिकल ओइबा सिग्निफिकेंट ओइबा इनिशिएटिव सिंग अदो मियामदा पुंगमेन पावमेन बिबो ओइना पाव तंबियो हाइबा वाफम असि थमजरमगलोना माइना कोइ मिफमसि पांथोकसरमन गवर्नर हाइबिबसे अखोइ नाकल अनिमक्ता मिचंग विखाइ कैमता नादना अमगे अखोइगी मियेंग मिचंग चंगनदना अखोइ चपचाना थबक तौननबा होनगनी मसिदैसिदा अखोइ रोंगी साइटगिसु मिगोंदा अखोइगी काइहौबा प्रोवोक तौबा थबक तौबिगनु असोराकन साइटगिसु तौहनदनबा अखोइ होनगनी अदुगा चपचाना लेबा असिदा अखोइ लॉ एंड ऑर्डर रिस्टोर तौननबा माकी साइटगी फजना होननबा होनजगे ना माइन थंबि